Image TV yemgri singbu utam kumar naremna khurumjari loinana ngasigi maroiba pau pijari lamdam masida thokpa issue sing state asigi lengak na thingwang ngam daba haibasi state adugi government mapangal leitre takuni haina CLP leader o ibomina haikre Manipur Maintenance and Welfare of Parents and Senior Citizens Rule 2023 ki matangda awareness program ama pangtokre Assam da ising itsauna mioi laktra to kadising yangkai awaba mayok na hale loinana Hemant Soren Jharkhand gi Anawut Chief Minister oina wasak ngasi lawkre Hauzik mapungwe pau lawbirasi Manipur gi irang ngalingai matamda BJP gi double engine na namthaba mlamlabadi ngasi Congress party na asak pasingdagi hajille hairiba adu tholamloi haina CLP leader Okam ibomina phongdokre ngasi BT road ta leiba Congress bahon na pangthokiba paumi singa unabagi mifam amada CLP leader Okam ibobi CWC member Gaikhangam MPCC president Kaisam Megasandra Khunrakpam ASG MLA Thoksom Lokeshor Kambuk ASG MLA Okram Surj Kumar yauna India block ki maru eba thomi kyana saruk yakiba mifam aduda wafam asi phongdokladuna o ibobina hai Manipur thokliba irang asigi matangda Manipur president rule thamnabagi wafam phongdokpa leikide Manipur gi miyamna kari pami haiba Congress party na khangi Manipur gi miyamna Manipur da PR thambu pamde haibasu khangi asigumba matang asida Congress party na Manipur da PR thamnaba thabak kedong gaida siloi amadi sinkibasu leite loinana Manipur thokliba irang asi matawkramna waroisin ama poroktuna tangdu leitaba lamdam ama oina hanjilakadagi khanduna political party tarana kanna sangshinduna lakhi amadi parliament mifamda Manipur gi matangda khanabiu haiduna India gi prime minister taksinduna lakhi Manipur gi miam ngak senba lanthum ngak pa haibasi state adugi lengak pairiba government adugi mathawni lamdam masida me ahumdagi hauduna ngasi phawba sathrakliba lan asida mioi kaya laikhidre amadi mioi lising humpu henbana mayum makai thadokuna relief camp singda sangjafam lawduna leiriba asi karamna lamdam asi tangdu leitaba poroksige khanbagi mahutta mamangda lengak pairam basingna asoiba kaya torambadagi ni haiduna hunduna leire Manipurda thokliba lan asibu ningthina control towa ngamdaba haibasi lamdam asigi law and order totally fail oire takmani hanigi lengakna asoiba kaya toramba adu sumthokle haibagi wafamdi ngasi phawba taba phangdri lamdam asida thokpa issue sing state asigi lengakna thingba ngamdaba haibasi state adu da leiriba government adugi mapangal leite takmani government asi leibra natraga leitabra haibasu khangdre Manipur da lengak pairiba BJP party na Manipur issue asigi warasin ama porakpa ngamdrabani na opposition da leiriba party singi mioi singna prime minister ga unaduna issue asigi matangda warasin ama poroknaba wari sanabagi ayaba pibiu haiduna taksinduna lakli hainasu mahagna phondokhe City Hydra Nang Raja Savada Thamgi say opposition Yimaya India block team Mayam Sina pressure Pirakusida Haida Bayadana Maming you in Haiba Mali Mashidi a quick political party 10 political party Natava Tashena Manipuri Prajasinshi from their bottom of heart Prime Minister Nan Wakum Thamgi Manipur gi mafam kya da isau mayo naribana maram orga yum kai school na singba kaya thumki basina state asigi mahai relation sing amadi oja sing gi safety gi damak Manipur da lariba government aided private amadi central school sing suti thaba numin ini haibadi hayeng tang manga amasung taruk su matam sangdokle maram asina hayeng tang manga amasung taruk su state asida lariba Mailoshan Punamak Suti Targani Haina, Director of Education Ace Manipur Tokba, Order Amana Pongdok Pagaloina. Education Ace Department Kimakada Labor Zonal Education Officers DI of Schools Independent Service Singna Masa Masagi Jurisdiction Manunda Labor Singda Policy Khan Kinaba Amadi Darka Labor Tawak Sing Lokot Nabaso Serols in the Kangal Lagle. Manipur Legagna
ahal oiribasinggi ngakpi senbinaba handak to semba Manipur Maintenance and Welfare of Parents and Senior Citizens Rule 2023 Thawal District ta ngasidagi sanaba hawkre loinana rule asigi matangda awareness program amasu pangthokre District Administration and District Social Welfare Office Thawalna punna sinduna Deputy Commissioner Thawali Conference Hall ra pangthokpa thoram amada Deputy Commissioner Thawal Anthem Subasna the Manipur Maintenance and Welfare of Parents and Senior Citizens Rule 2023 Thawal District ta ngasidagi chanaba haure rule asigi kanaba district asigi parents and senior citizens singna kanaba phanglagani haina phone lauthokre hiram asigi matangda Deputy Commissioner hai Manipur lengakna state asigi ahal oirba mama mapa amadi senior citizens singna makoi gi masa masu singna otpi naibiba natraga thawoina tawidaba matamda makoi gi maintenance tanba yanabagi semba rule asigi Manipuri gazette ta notify tawkhre Kanagumbana rule asigi makhada kanaba lauge harbadi rule asigi makhada laigadaba maintenance tribunal ge presiding officer oigadoriba subdivisional magistrate Thawal amasong Lilong Natraga appellate tribunal singi presiding officer oiba Deputy Commissioner Thawalda wakatpa yagani haiba wafam phonrokli ngasige awareness program aduda District Social Welfare Officer Nongpok nganba salai sana Manipur Maintenance and Welfare of Parents and Senior Citizens rule matangda wangangke ngasi gi thoram aduda district asige district level officers sing senior citizens sing police ki makok thongba officials sing su saruk yakhe Halaman sing da yamna kanaba adugumba ek amani rules amani yana lawjaraga aina Thawalda lairiba praja sing amasung sigi halaman gi senior citizen gi matangda work to biriba CSOs mayamnasu masigi mateng lawiraga ikogi asigumba issue lairaga di ikogi tribunal jida puthokpirau halaman sing sidai koi mateng pangba ngamnaba hotnaminasi haiduna yapil tawjara Impal Manu Pauna Select Libat Turel Singi Imai Name Thakarasu, Impal West Samadi Iski Sing Tumzin Kiba Mapam Sing, Hausu Awa Mayoknari, Rescue Tavaksu, Lepton Satari, Narang Sinjami the Gikawa Pawi Lambi, Tumzilamba, Ising Ayamba, Sitakrabasu, Kawa Police Station Yauna Mapam Ayama Isingna, Hausu Tumli, Ising Tumzin Kiba, Mapam Singdagi Kudong Sadram. Miam National Disaster Response Force NDRF, State Disaster Response Force SDRF, Loktak Development Authority LDA, Manipur Police, Assam Rifles, Village Volunteer, Arambai Tengolna, Singba na Rescue Gitabak Lepton Satari, Oregliba Isa Wasina, Maram Orega, Lenga Ki Loisang Singsu Suti Takre, Loinana, Makatan School Sing Tasi Taruk Pawa Suti Lautokre, Isawi Pim, Lenga na Kupna, Yangshin Baga. Ningsinduna awaba taraba singi packet payaba thabak thoram singsu paikatli hairi ngasi kawada NDRF ki teamna sathariba thabak thoram gi matangda NDRF commander na hai ngarang leramba isingi level ka hena wangba adumakti ngasi oidre ngaragi phibam aduda rescue tawna ba hona bada awaba ma oike maru oina turel torban kairiba oinam tingel mafam dagi awaba tarba praja sing Rescue Town of Honda with a Kurungsa, the Kaya Mayok Naki, Adumapu, Angam Batakta, Honaduna, Miam Sing, Sapagama Pum Sing up, Putopangam Ki, Makata, Kurungsa, the Kaya Mayok Narbasu, Miam Tabak Leptana, Satanava, Toronto Duna Lady Haina, Fondoki. Fire, फिर भी लास्ट में दो आदमी जो हम लोग इवैक्यूएट किए जो हम लोग जो खबर आया जो है इसमें हम लोग क्या है उसमें घर में जाके जो पैदा है इसमें हम लोग सेव करके पहले हम लोग सेफ्टी करता है तो उसको माँ और बच्चा उसके बाद हम लोग सेफ जगह में पहुंचा दिए। कल तो बहुत गहराई था लगभग चेस्ट तक था आज तो 2 फीट के आसपास कम हो गया आज तो पानी बहुत कम हो गया। Impal West District ki manung sana laiba konthongzam AC gi thangtekta nambol turel torwan ningkhairak padagi ising isaw amuk kahanna mayok na hale ngasi ayuk angan bada hanana kai khiba torwal gi mafam aduda sauna ningkhairak pana maram oiraga hairiba mafam sing asida amuk hana isaw mayok nabatari adum oinamak nambol turel gi torban kairiba mafam adu mention miam singa 80 nambol unit Pambaina Lusingba UNLF MPA Langsai Tona Kapana Amadi Tongan ba Mafam Singdagi Mateng Pangba Lakiba Mio Singa Yamna Kanna Honaduna
turel torban adu men bangam ki ising isaun sokhalaba mafam sing adu education minister Tharazam Basanta Kumar amadi health minister Sapam Ranjan anina haktheng na yengsin bagal loina lakhut pa yaba thorang sing lakhut pa haukhre haire Saliba sahi sigi haukiba me thada nong leptana takibana maram oidana Manipur gi tampaki mafam kharada ising isau nangkraba matungda anek subo ina amuk nong subadagi Greater Imphal gi saruk ayamba isau gi awa mayok nariba maraksida Bishnupur district ki manung sanba nambol AC dasu amuk ising isau haurakle konthongzam AC phawduna selakpa nambol turel gi imai wangna lakpa amadi maning thangba singdagi Sentrakba ising na tidim lambi maning thangba saruk ising chaure ACSC gi manung sanba khulsing saban laikai kongkham naurem isok ta lambi gi machida isingna lambi padun senba haukhre ngayokpa ngakom kaya ising manungda leiba horakpana miyamna mi paiba honare lopu singna ngayok komsing happa sinaduna khaba pal thonbagi thabak kan sathari hairi Nambol AC gi manung chana leiba nambol makha dagi isok tawa sarukta leiba nambol turel gi torban nangphairak badagi ACS gi MLA loinana education minister TS Basanta Kumar gi miyeng makha da miyam ga punna leibak thonduna kairaktanaba sem khurba matung ngasi minister TS Basanta Kumar hakthengna laktuna yengsin khongsit aduda minister TS Basanta Kumar na ising isawasi Tengnabada Mahaki Maki dagi Pangba Mateng Sing Pangani Haina Miam the Tasba Piram ki Yangshin Kongsa to the DC Bishnupur Laurembam Bikram Minister Gi PRO Ahong Sangum Jiten Nambol Municipal Council the chairperson says Basanta Amadi Nambol Police Station Gi OC Maimom Jitensu Saruk Yaki Hayeng July manga da pangthok ngaba thorang toroiba Manipur Apex Handloom gi Board of Directors BOD khanabagi election asi leiwa ki oiriba issue amadi ising isauna maram oiraga awa saitheng mayok naduna vote thadaba tholakpa yaroi doriba voters singi khallaga election asi yethok yu haina election asi gi candidate trauma gi manungda candidate nipana mari leinaba singi puning singsilaklei hiram asiga mari leinana primary weavers cooperative society na sindura ngasi sobium lekai Kanglabung Lerakta Leiba BOD gi candidate or PS Indira Devi gi Yumda Pangthokpa Pawing Mifam Amada candidate PS Indira na Hayengi Manipur Apex Handloom Weavers and Handicraft Artisans Cooperative Society Limited Awas ki BOD Taret Khanabgi Damak General Body Meeting Ama Tauraga Pangthokadriba election asi Leibak asigi oiriba issue amadi ising isauna maram oirga society kayagi voter yumdagi thokpa yadana leiri asigumba awaba tarba voter singi yengbiraga Election asi matam khara yethok piu haina cooperative societies gi commissioner awas ki MD amadi cooperative societies gi registrar da ngasi aiba serol pesin khre masida sunatna Manipur gi kasin koya yauna mafam kaya da fibum sokpa voter amadi society kaya amasu leiri makhoi sing asi gi awaba yengbi duna election asi namphuda yengbidana election asi namphuda pangthok patarga di candidates singda Pangadaba vote ki masing amadi voters singi right adu phangbangam laroi manamasina hiramasiga mari leinana apunba candidate trangwa gi manungda candidate nipan gi maigedagi mari leinaba singda appeal asi tawni haiba appeal asi mari leinaba authority na miyeng sangbiraga voter amadi candidate singi khallaga election asi matam khargi oina yethok piu lemhoriba candidate sing nasu amaga khanna sainaba tawgi mahutta amatoina awaba tarba voters singi khallaga election asi matam khara yethok naba punna Taksin Minasi Haiki, Paugi Mifamaduda Pace, Indira Devi, L. Jibonata Devi, K. Sangita Devi, R.K. Komol Sana, K.S. Indira Devi, L. Kumarjit, N. Ibumsa Amadi, Maipak Hairiba, candidate Nepal Sina, Koyak Piriba Ayaba, Aiba Serol Adu, Paumi Singi Mamangda Putoki. Cooperative Society Mayamda Sumba election sing South Namaraka House Lebaki, but Duraba Chidaba Tanka Masida, saying Kitang Matam Kitang, they told me Nanaba, Masida Koi Amaga, Atuda, and Canada Vida, a Koi Punna, Masida Koi Yanaminaba, Haidana Koi Sinjarakanda,
हाइरिबा इलेक्शन से यैथोक्पिनबा हाइजबनी मसिदा मरि लेनबसिंगना पुनिंग सिंगसिंगदना इलेक्शन से मतम खितंग यैथोक्पिनबा अखोई कैंडिडेट सिंगी साइडगी अमदी प्राइमरी यूबेस कोऑपरेटिव सोसाइटी की साइडगी निसिंगजै कांगलाई सक्तम लांग कांगलुप लिंखत खिबगी यांखै gi निथोइरक सुबा मफो कुमोन गा लोइना नौन पुथोकपा लोंखोन सिंथा जगोई उत्पगी थरम पांगथोखरे लुप असगी प्रेसिडेंट सिंथाम बीरेंद्रना प्रेसाइड तौदुना हबम मरक इरोम लेकाइदा लेबा नहारोल याइफा लमजिंग कोलगी संगलेना पांगथोखिबा थरम अदुदा जैन मणिपुर डांस एकेडमी इम्फाल की डायरेक्टर पी बिलास सिबगेश अमदी EZCC कोलकाता की बोर्ड ऑफ गवर्नर की मेंबर बुद्ध सिंथामना गेस्ट ऑफ ऑनर ओइना सरुक याखी थरम अदुदा लुप असगी फॉर्मर आर्टिस्ट सिंगदा खुदोल पीदुना इकाई खुनबा उठखे Development Organization Ando Kendra Dog Amasung Manpulenga ki Department of Horticulture Anina Puna Kusamnadra Sai Kudingi Pangtokpa 17th State Level Pineapple Cum Seller and Buyer Meet and Youth Festival 2024 Leva ki Oriba Phi Masina Maram Orega Handaki Sai Gwenadi Pangtolo Haina Dog ki General Secretary Cyril Amada Fongdorli Manipur dagi restaurant and kitchen staff sing Japan gi hotel sing amasung restaurant sing da thabak taunanawa mioi chamrom amadi elderly care facilities sing amasung hospital sing da nurse ki thabak taunanawa mioi lising amrom Manipur dagi dakar oibaga mari leinana NSDC International Government of India na MSRLM Government of Manipur ga khusamnaduna July tha sigi tang taruk ayuk pung 13 tabada Library Information Center kasing da Excellent job opportunities in Japan highway sigi matang da interaction cum awareness program ama National Skill Development Corporation Limited International Government of India gi manager Mr. Sunny Kumar galoina wari watai sabi thrama pangtholagani throm sida lamdam sigi maruoina hospitality natraga hotel management amadi health care ga mali inaba ANM GNM BSc nursing diploma natraga degree holder sing amadi parents sing saruk yabiduna Japan da thabak taunarbi khudong sawa lawyo haina silli lalibus langlibus singi maike dagi appeal tarukle Manipur government ki Department of Art and Culture ki hana director oina thau puramba Dr. K. Sarojini Devi na masagi anaba amadagi laikhidabada Kanglei Indigenous Martial Arts and Cultural Society Kimax na awa phongdrokle Kimax Secretary General Thokpa Serol amana hai laikhidrabik Dr. K. Sarojini English singani ga subna mari dagi lisingani sumna taragi October tha phawa Department of Art and Culture ki director oina thabak pairami Manipur ki nupi laktagi mahang ahan mani mahang director oiningai da Manipur ki art and culture bu chakhotna bhona bada chau thodang kya laromei maru oina soina leramba thang ta gi phajaraba kanglon kya bu tungi mirol damak khallaga manaba kanglon ama thamna bhona bada thodang sauna lorom ki thang ta gi oiba anobuliklam segmet pada ki marks ka khusamnaraga Manipur lenga ki makha da Committee for Formulation of Common Syllabus and Curriculum of thang ta haiba ama Lisingani sumna tareta director sina convener oiduna saknai ba mioi trangwan saba committee ma semna thabak pakhat pahauki mahangna lokhiba thodang asina maram oiraga ngasidi thangta se subject ama oina Manipur gi school kaya da tamnaba hauduna sakhot pamayon amada sangsilaklei Dr. T.S. Sarojini lekhidaba asida Kimax na thamoi sokna awa phonok loinana imung manung gi awa ba su saruk yari haina Kimax serol sina founder oglei Sayawala chumna sathagadaba humdra ka mangarak suba ban mahotsav umangi kumai ki saruk ama oina Kamjong Forest Division ki DFO Napoleon Rongmei ki miyang makhada Kasom Khulen Forest Range na ke Somrai Village Authority ka kusamnan sinduna Kamjong District ki Kasom Somrai Village da wahi panba yauna usara kayamum thakre Kasom Khulen Range ki Range Officer RO Mahomam Birena lusingduna ke Somrai Village ki public ground da pangthokiba usara thak khiba aduda ke Somrai bit officer S Ojit Village Chief Alungpam Village Secretary Kahongam Youth Secretary Sonaling amadi Kasom Somrai Village ki nupanupi kayasu saruk yaki Kasom Khulen Range ki ROM Birena haikibada ngasidi mafam ayambada uwa sing koksilakpuna maram Kosilak Pomaram na aying asa nung nuksagi sang kaitharakle haujuk su
mamangda amta thokidreba mongda ichau kaya mayok naribani haiduna asigumba mahusagi khal kaitharakliba sing asidagi ngakthoknaba pandamda humdra manga suba ban mahasabha gi manungsana ngasi khungi mioi singa loinana usara satretlom thabani haiki Bharat Vikas Parishad Manipur Front Indian Red Cross Society Bishnupur District Branch amadi Rims Blood Bank na punna khosamna sinduna Dr. Suresh Prakash Ji Jayanti ga mari lenana pangthokpa throm sewa pakhwara gi saruk ama oina nonggi oiba voluntary blood donation camp ama Rims Blood Bank ta ngasi pangthokre thoromda Bharat Vikas Parishad National Project Member Mahila Sambagini M Joybi Haigruzam Bharat Vikas Parishad North East की Regional President Dr. M Premjit, Bharat Vikas Parishad Manipur Front की General Secretary Sangeeta Patni, RIMS की Former Director Dr. S. Priyosakhi, RIMS Urology Department की Former Head Dr. S. Rajendra, RIMS की Plastic Surgery Department की Head Dr. A. K. Ibol, Indian Red Cross Society Bishnupur District Branch की Vice Chairman K. S. Lila Chandra, Secretary Dr. S. Roman, Joint Secretary S. Shamshan amadi atai thomi kya su saruk yakhi Dr. M Premjit na photo kibda voluntary blood donor sing tholaktuna e katnariba asi selna leiba phangdaba amani voluntary blood donor sing leibana hospital da e gi awaba khara kohonba ngamlibani aduna makhatana hospital da mathau taba e gi awaba koknaba voluntary blood donor sing na makhatana thokpiduna e piminasi e gi award pasing mengkhan minasi haiki tharomda yankai nithoirak suba oina masagi e piriba ishoktagi ai samshan amadi masagi e yankai ga mathoirak suba oina e piriba kumbidagi KS Lila Chandra nupi donor ani yauna voluntary blood donor kaya mana lem e katke Ngasisu JSC for brutal killing of Soibam Sar Singh gi miyeng makhada Dibong Isel Club ta laikai adugi mera paibi single ingi oibo wakat miham pham kre JSC ga Manipur lenga ka yanakhiba wafambu ngasi phawba thabak oina taruktabagi mayokta JSC na June gi tang kunga taret tagi Jirbamda leiba laikai khudingda democratic oiba mongda wakat mifam phamduna lakhiba adugi manuksana ngasi Dibongi ima singna wakat mifam asi phamkibani wakat mifam asida Soibam Sar Kumar gi mihatpa khudakta phagadabani yelumi singda singnarakpa lemna tharoi narco terrorist maru fangna muthatkadabani kuki refugee sing Manipur da leiba yaroi Manipur gi saktam kaiba yaroi Manipur imana yai phare haiba kholau kyasu laudna wakat mifam adu phamki Wakat mifam aduda saruk yakibi Isel Club Dibongi member oiribi sorok khaibam Tanuja Devina haikibida ngasi JSC madi Dibong mera paibi singna wakat mifam phambagi maramde Soibam Sar Kumar gi mihat senaba mioi adu lengaka yanakibagi matung ina sel ani phawgi manungda phaduna ain yeba serak pigani haiduna yanakiba du thabak oina pangthok tabadagi wakat mifam masi ngasi phawwa pangthoktuna lakpani Atuba matamda JSC ga lenga ka yaniki ba warep adu thabak oina tawbiu aduga JSC na chaksilakpa khongjang kaya dasu aikhoi Dibongi mera paibi ima singnasu sagutkani haina phongdoki masi phamjabani karigumba masigi mihatpa asi yam thuna puthokpidrabadi asidagi chu henba akhoi gi mera paibi jiri bam all jiri bam ge mera pambi sing adudai JSC ga punna achauba khongsat kaya su sangselakpa yabagi phibam leidi aduna akoina aina lengakta wakachadi madudi sigi hiba kano sibu problem cha solve tawbina ba haijadi mayam punamakta thank you Jirbam district ke sorok atingbi khunongda leiba S Sar Kumar Singhabu kukini singnaba singna mihathina hatok lamba matungda irang thokpadagi Jirbam mafam kayada lanjena leiba relief camp singda Manipur gi mapandagi leptana mateng pangpa leptri ngasisu Jirbam gi Vidyanagar multi sports complex
Indoor Hall, Jibam Higher Secondary School, Amadi, Chingdong Lekai Upper Primary School, da Hangliba Relief Camp Singda, Tripuragi, Takel Lema, Tengwang Loop, Agartala Tripuragi, Secretary Khoisnam, Ombi Bela Devina, Lusingduna, Relief Camp Singda, Angang Singi, Sananaba, Pochai Sing, Asatak, Ising, Hagis, Amadi, Ahan Singi Damak, ta Blanket Masa Sing, Tengwang Pikray, Saruk Yakibi, Takel Lema, Tengwang Loop, Agartala Tripuragi, Secretary Khoisnam, Ombi Birala Debina Haikibada, Ikoing a Sizibamgi, Ladiba, Relief Camp Sing Asida, Ladiba Awa Tarba, Mu Singda, Agartala de Leba, Putiba Welfare Society, Imoino SSG Group, Pantoibe SSG Amadip, Tripuragi, Maiti Nupi, Ikoina, Angamba, Putokna Duna, Tengbang Javani, Haiki, Makatana, Haikibada, Sahi Yama Helaba, Manipurgi Irang Asida, Ikoina Zibamgi Irangna, Solaba Mapam Asida, Mating. Pangsi Haiduna, Laksaba Sida Ziribamda Riba Azuka Amade Aiba Aibi Singna Mating, Pangdura Relief Camp Singna Satuna, Mating, Pangjavani, Manipuranga, Atubama da Mahusagi, Punsi Marilda, Lehelu, Hainusu, Pondoki. Haini asi akoi leiba Tripura da leiba maitai punamasu akoi khalubada jam nuai jade haiba thauriba thaudo wa to punamase ubada akoi jam penda bopoi government gi maigai da aina hajaning badi atubida lanje losanbiba relief camp da leiba mayam gi jum mai chakina property mang hiba mayam jingje asi kamai tawna hanjanbiba moina atubida hanjanbiba asi jamna panjai asi hairaga aigi wahai khara matang Lamtai Kunudagi, Lanjering Tuna, Vidyanagar Sports Complex Indoor Hall, the Lady Nomai Tem Sobita Devina Haikibda, Nasi Erta Tipradagi, Essential Sing Lakpidana Mating, Pangpirapi the Namkay later and Tagat Sari, Sobitana Makata and High, Jun Tareta, Ikoibu Putrok, Kibani, Makoi Putropa, Matam, the Ikoi. The puning the Singapore Pauke, Icon Zirbam, Yorok Lamatung, Mayaklerga, Yumay, Tadok Piki, Matamadu, Ikoibu, Lamtai Kuno, Pawa, Putoktana, Secretary Matiksana, Tambiramba, Tolabadi, Tokiba, Todoxing, Tolam the Basuai, Ikoibu, Atuamatamda, Isai Sagi, Yumda, Hanjin Hanbu, Haina, Makatana, Pondoki. Kari kari asida awat api magai kasaran daisu lae Tripura daisu ji Tripura agotolagi site daisu isi hoina laktana ko daisu khana tabiram amamang daisu agotolagi nen lami adu maming budi leira Tripura gi agotolagi su laame ko la sogi group masu laame aduga Tripura Linga ke youth Affairs and Sports Department Sinduna Agartala Gorkha Bastida Laiba Said Vagat Singha Yubo Hours Holder Numit Mangani Sumna Satrakba Thangta Workshop come Refresher Course Ngang Rosin Kray Thangta Federation of India ki Technical Chairman Huidrom Prem Kumar Singha ki Lamjing Makhada Tripuragi Master Trainer T.S. Samarendra Masung E. Sanjoina Initiate Toduna Pangtokiba Thangta Workshop come Refresher Course Aduda Tripuragi District Nipandagi Physical Instructor Singh Yauna Waza Madfuromna Sarukyaki Panbayavdi Tripura Lengakna Sinduna Tripura Thangtagi Workshop Pangtok Pasi Handakesna Ahanbani Hokiba Sahi 2022 gi Khelo India da Tripura dagi Thangta Sanroi Ama Amadi Saliba Sahi Sigi Saliba Sahi Sida Sanroi Ohumna Medal Panglakiba Asina Tripura Lengaki Maikei dagi Masana Asibu Sengbat Naba Workshop cum Refresher Training Program Asi Ahanboina Pangtok Khongthang Amani Masigi Namak Technical Chairman Amadi Faculty Member Huidrom Prem Kumar na Tripura Government Thangta Development Taubagi Lauriba Thodang Kayabu Thagatpa Phongdoki Assam ki Achowat Turel Singi Imai Hengalak Padagi District Kungama Panda Leiba Mioi Laktra Taruka Lising Humpu Hena Awa Mayok Nari Brahmaputra Digaru Amasung Kolong Torrents Gi Imai Sing Danger Level Gimatat the same the Kamrup Metro District Section Naba Miam the Kangan Kray Isauna Solaba Mapam Sing Maligao Pandu Port Amadi Temple Ghata Satuna Yangsiluraba Mr. Hemanta Bishwa Sarmana Schedule Semle Heidi District Commissioner Singaloina Isau Maramda Paminadana Wari Sanakre Nasidegi Horaga Isau Solaba Fam Singda Cabinet Member Minister Singsu Cam Taduna Lagani Heidi Isau Maram Erdana Sikiba Migi Masing Yankai Taruk Sukre Mia Ohumna Tiva Kangdri
दुबरीदा मियोय लाख अनिगा लिसिंग कुनगा हुमदोय इसाउना अ मायोकनरी मथंगदा दारंगदना मियोय लाख अमगा लिसिंग मरफु मरी रोम अवाबा तारी लखीपुरदना मियोय लाख अमगा लिसिंग हुमफुगा तरुक खुदोंसादा मायोकनरी हाइरी बाराक तुरलगी इमाइसु एपी घाट बीपी घाट सोटा बकरा अमसुंग फुलेट्रक्ता डेंजर मार्क्तगी वाखना सेली हाइरी हेमंत सोरेनबु झारखंड की चीफ मिनिस्टर ओइना ngasi वासक लौखरे लैंड फ्रॉड अमद सेनै हाइदुना एनफोर्समेंट डायरेक्टोरेट ना जनवरी दा फाद्रिगी मांगोइना महाक फम थादोखिबनी हाई कोर्ट अमना महाकपु स्कैम अदुदा सेनदे हाइदुना बेल पेखिबनी राजभवन दा ngasi नुथिल पुमा तारकपदा वासक लौदा हेमंत सोरेन की अपोकपा सु सरुक याखी वासक लौद्रिंगाई ममांगदा अपोकपगा उनबदा हेमंत सोरेन हाइकिबदा लाकदब सिंगर पसिंग थेंगनबा बाबादगी बोर्ड फंगले मान हाइकिबदा पावर द ngaurब मियोय सिंगना महाकपु तुमिन लेहनब होनकी ngasidi झारखंड की मियाम की ओपिनियन दु अमुक हवलगनी हाइकी हौजिक अरोइबदा मरोय पाहुनु पिजरी लमदम मसीदा थोकपा इशूसिंग स्टेट असिगी लेंगाकना थिंगबा ngamdaba हाइबसी स्टेट अदुगी गवर्नमेंट मापांगन लेत्रे ताकपनि हाइना सीआरपी लीडर ओ इबोबिना हाइख्रे मणिपुर मेंटेनेंस एंड वेलफेयर ऑफ पेरेंट्स एंड सीनियर सिटीजन्स रूल 2023 की मातांगदा अवेयरनेस प्रोग्राम पांगथोख्रे आसामदा इसिंग इचाउना मियोय लाख 3,000 अवाबा मायोकना हल्ले लोइनना हेमंत सोरेन झारखंड की चीफ मिनिस्टर ओइना ngasi वासक लौख्रे इमेज पाउदम सनुक सेवा ngasi की matang su loijere biambu amuka hana khurumjeri